ngasi numidang waram da phong hipa pauchi sing da yaw I pausing Manipur Circle News na myam da patok sari ahar mada kangla pauchi da gi oina lakachari Janims ki hospital ising thumjin khibadagi routine operation sing lab khre isaw na yum sanipan marfu ka humdoi mang ta khre mioi lising ahum sanipan ani da saw na chetheng phangle nong lep ta na taw na maram oiraga khurai haingang amasung sekon gi area yauna mafam kayada isaw mayoknari nambul turel gi imai su tapna wangkhalak li Porompata leba Janims Hospital Complex amasung hospital asigi manungda ising thomjin badagi routine operation sing lab kre anaba sing hannaba hawkre isaw asina hojik phawbada yum chanipan ga marfu humdoi amanga ta tukle Imphal turel gi imai hojik su flood level gi mathakta sen baga loinana Janims Hospital Complex manungda ising thomjilak badagi hospital asigi routine operation sing yaithokre hospital manungda ising changsilakpana ana layeng gilam da su chauna khodong sada ba mayoknare Janims Hospital gi medical superintendent pro ke ice lokesorna thokiba chirol amagi matung ina hospital asigi routine operation schedule sing yaithokhiba galoina na isaw gi phibam phagatnaba khaktada operation sing ase pangthokani hairi Imphal turel gi maru oiriba Kangpok pida nong leptana subana maram oiraga Imphal turel gi imai asi high flood level gi mathakta seli Nambul turel su high flood level gi mathakta seli hiramasi ga mari lenana flood control cell dagi ngasi ayuk pung taruk phawbada phangba paw amagi matung ina Imphal turel gi imai asi hojik minuthong gi mapada high flood level dagi sumnata gi point 5 to 5 hantana seli Lilong turel gi mapada Imphal turel gi imai asi high flood level gi mathakta seli Nambul turel gi oina turel asigi imai asi flood level gi mathakta meter chatret marfu humdoi dasmik ahum da seli Nambul turel da hojik high flood level gi mathakta seli Iril turel na flood level gi mathakta meter chatret ka marfu ga taret dasmik chanipan ga nifu da seli Ithai Bires ke ising imai asisu hojik warning level de mathakta meter chatret ke humpu ni pan dasmik taret ta seli Nambul turel gi imai leptana hengalakpana asina maram oiraga Chairap Court Complex yauna mafam kayada ising thomjin khre Uripok Tawrangbam Leikai Uripok Hosnam Leikai Khaidem Leikai Ningthau Khongjam Leirak amasung Asom Leikai gi mafam kayada ising thomjin khre Karigumba Nambul turel gi maru abastream da pung khara leptana nong churabadi Nambul turel gi vulnerable oiba mafam 15 gi mathakta ising pathorokpa yabagi akiba lei Amurom da isaw wasina maram oiraga yum chanipan ga marfu ga homdoi amanga ta thokiba amadi mioi lising om chanipan ani lepham chafam na singbagi khodong sada ba kya mayoknari ba sigi yenglaga relief camp kya ahum hangdokre loinana relief camp aduda mathau taba polam sing yahon basu hokre Senapati district ki manung sanba Biulen Fauduna Seliba Senapati turel gi imai ngasisu adumak leptana wangkhalakpana turel nakna leiba mioi kaya mi painare turel gi iselsu ka hena kanbana maram oiraga thong yauna gari amasung atai polam kya tawthakibagi report leiri aduba hojik phawbagi oina ising isawasiga mari leinana misi minagi paudi leitri hairi Nakalamoromdana Kangla Pausena sumna headlines soidana phongli isawna maram oiraga north east ta leikidaba migi masing kunmanga sukre Haugiba numit kharani asida nong leptana tabana maram oiraga north east ki oina hojik phawbada landslide na amasung isauna sikhiba migi masing asi kunmanga sure masiga mari lainana authority gi maikaidagi advisory kya isu tawduna myam seksina laina ba khangan kre hojik phawbagi oina Assam gi Guwahati da imung amagi mioi ahum yauna punna mioi manga sikre Arunachal Pradesh isauna senthakiba amasung Iraq na bana maram oiraga sikhiba migi masing asi hojik phawbada mapan sukre Mizoram Tripura Meghalaya isaw amasung landslide na sikhiba migi masing asi nipan sukre Assam gi capital city oriba Guwahati da landslide na yum kya nansin khibadagi imung amagi mioi ahum yauna punna mioi manga adu leikidabani hairi landslide na maram oiraga Sikkim gi tongan ba mafamda police lising ama samga gi mathakta panduna leiri Indian Meteorological Department gi maikaidagi Sikkim gi Tix River gi imaika hena wangkhalakpana amadi landslide amasung isaw gi khodong thiba mayoknaba yabagi phibam kya leibana red alert lauthokre marak asida Indian Meteorological Department gi maikaidagi phongdokpagi matungina lakadorba numit kharani asida north east ki mafam singda akanba nong tagani hairi Assam gi tongan ba jaga singda su red alert orange alert amasung yellow alert na singba lauthokre
Assamda hojik phawbagi oina district 13 ta isaw amasung landslide thokpana maram oiraga mioi lising humhadra nipan gi mathakta saitheng phangle mioi lising maga sani romna tongan ba relief camp singda sangja phamloduna leiri Lakhipur district asina isawna khwaidagi sokhallaba mafam oiri district asida leiriba mioi lising nifumathoi chatruk ta sauna saitheng phangli isawna orekliba phibam sing asi yenglaga NDRF SDRF Police amasung Fire Service ki maikaidagi relief amasung rescue operation gi thabak yamna kana sathari isawasina maram oiraga educational institution sing thonglon kre Guwahati airport sa jo isawna sauna saitheng piri Arunachal Pradesh sa jo relief amasung rescue operation gi thabak yamna kana sathari Manipur gi oina so mafam ayamba ising thomjan kre Mizoram gi oina di isawasina laikhidraba singda lupa lakh mari ex gracia pi gani haina lauthokre hairi state adugi governor BK Singh amasung Disaster Management Minister Professor Lal Lilaumana isauna soklaba jaga singda koina chatuna yengsinkre Refugees singna thangjing kaubru paisiliba asi aikhoi gi puari kidnap tawbani pripak pro na sephong asita phongdorakli ngasi jun ama si ningtam landa thawai katkraba punomaki mafamda ikai khomnaduna pripak progressive ki Tramanga suba progressive de thorom asiga mari lenana wakhalon khara miyamda thamlokli hojik thokliba wathok lanthok asida awana misi mina nangnaraba imung singi awaba punomaktasu lup asina saruk yari haina pripak pro chairman longjom paliba emna thadurokpa cherola mana hairi cherola sina makha tan hairi bana chawkhalaba sana leibak manipur ohenabagi damakta lengak longa mari lenana chana pathap amata India na Manipur da sinara khidri Manipur gi sports and culture powerhouse ni haina harau hallaga lebak amagi semgat sagat pagi mapung oiba political amasung economic power di lehende India gi pandam di Manipuri sing maraktagi mai haiba nat ki jagoi amasung sanabada hai singba singbu Indianization gi organizer and observer ohenaba thorang to bani Manipuri gi oina Indian constitution asi yamna misang mi khai naiba thami mito refugee singbu schedule tribe ki manung chalhallaga akhanaba hak pisinduna maning tawna lai masa masugumna lehen mangami yelhau phurup singbu tanthokpa ngamnaba refugee singda chingjau chingchang kya sinathokli Paujel News Service na headlines oiduna phongli sekmai gi abulok turel da ahal lama tasin kre MLA dingona ising saw gi phibam hak thengna na yangsin kre sekmai AC gi fauduna seliba abulok turel da ahal lama tasin kre thodok adu MLA haikham dingona yangsin khibaga loina na ising saw na sokhalaba AC asigi konggang singda koina chatuna yangsin kre ngasi gi MLA gi khongchat adu Larian kabida ahan mo oina chatkhi khongchat adu da ising thumlaba yumsing amadi khudong thiba thaki mathakta seliba abulok turel gi torban kahelakpa yaba lai lerak masin gi turel torban so yengsin khi MLA nangasi abulok turel da tasin khibadagi thiba phangdriba takhelambam ibo soba nongban haina khangnaba sahi yangkhai manga gi imung manunga su unakhi MLA na phongdokhibada ibo chawba abulok turel da tasin khiba ase yamna nungaitaba mani masigi demakta mahakpo thiba phangnaba hojik lamsang police station amadi SDRF anina punna phangnaba honari masigi demakta honaba yaba khudingmak honagani haina phongdokhi sekmai AC gi oinadi hojik laren kabi kanglatongbi hathi khwa amadi sekmai parauda isawgi awaba nangli Kanglatombi da yum humpumathoi sekmai paraugi yum sama humphumdoi amadi laren kabi gi yum kuntrama panni hairi loinana harau khonosu nongasina leptana asum suraklabadi soidana yum ising thumlakpa yabagi phibamda leiri marmaduna AC asibo yariba makai isawi khudong thibadagi kannaba honaba yabasing honagani hairi khudaki oina abulok turel gi torban kaiba thingba nangnaba phaklong amadi wa loinana mathau taba pochak khudingmak khunja singda khosinakhre loinana MLA na hai ising isaw hek phabaga isaw thengnana ba kari paikhat pe yabagi haiba du yangshingani turel sing pikshilakpa amadi hengalakpana yumsing ising na thumbagi masak amaso helli yariba makai turel sing khopchin bidana baso MLA na apil tawkhi loinana Imphal West DC gi mityeng makhada SDO lamshangi staff singsu section na mathau phajana tawriba sigi damakta apian ma phongdokhi